ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯎꯈ꯭ꯔꯨꯜꯗꯒꯤꯅ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯋꯤꯡꯒꯔ ꯑꯃ हाइजैक ꯇꯧꯈ꯭रे ꯍꯥꯏꯔꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯣꯡꯀꯣꯠ ꯆꯦꯐꯨ ꯀꯧꯕ ꯀꯨꯀꯤ ꯈꯨꯜ ꯇꯝꯅ ꯄꯨꯈꯤ ꯍꯥꯏꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭रे ꯍꯥꯏꯔꯤ कांगपोक्पी डिस्ट्रिक्ट की वाफोंग नागा खुल की एरिया असम राइफल्स नागा वॉलंटियर्स की बंकर सिदोप लापदा चाउन मुक्नब थोखरे हाइरी मणिपुर क्रिएटिव स्कूल की असिस्टेंट टीचर अमा हता इंता खोलादगी ngasi ayuk sakangdaba kharana kidnap toukhre hairi Ukhrul Imphal lambida kukina fajan kiba misam sing thado hanaba CM da wakat khre Ukhrul Imphal road ki sangkai mapada kukilup sing na fajan kiba mara leijadaba misam sing thado hanaba taurang lokot piyo haina tangkol nagalong TNL na chief minister da aibasterol pisinduna taksan khre Deputy Commissioner Ukhrul Khutangda TNL ki President Swarda Basumna Kuyek Piduna Chief Minister da Pisin Kibo Wakat Cherol adugi matung inna Maral Lejada Bamisam Satok Jasan Taubada Kukisingna Fajan Kibagi Tawong adu Miyoi Bagi Hak Khongauna Bagal Lorena Ukhrul Imphal Lambida Law and Order Mapung Pana Sana Hanbangam Dre Haibagi Mayek Samba Kudam Ne Tawong Asina Misam Miyamda Sauna Namba Puan Bagal Lorena Kudong Tiba Mayok Naba Yai Haina Kanbadagi Lambi asida makatana satok sasen tohan bangamdre oirakliba phibam asida langakna panthaba tawdana fajan kiba miyoi sing ado thadok hanbagal lonina misa miyambu lambi paring asida aki akhang yaudana satok sasen tawba yahanbiyo hairi Haukiba sahi 2023 ge November 5 da kuki kul sanction kibadagi mafam khangdana mangkiba Ningthaujam Anthony amadi Avinash Maibam ge ahan baningsing thoram amadi ningsing kubam ge maikum hangdokpagi thoram ngasi pangthokkhre hairi Election Commission of India का पाव फाउनरे Electoral Roll की Special Intensive Revision SIR हाना लोरेगा Census तौगदा बने मारमदना मतम खर वाटली हाइना सिमनेसा युमनाम खेमसाना Manipur Legislative Assembly की मिफम दु फोंदोखरे तरानिथोय सुबा Manipur Legislative Assembly की तरेत सुबा मिफम की हुमनी सुबा मिफम दा डिमांड तरामरी की Discussion and Voting on Demand for Grant Opposition की लुसिंबा के मेगेसना थमना किवा Kat motion singe pakom piradana Chief Minister na mathaki wafam asi phongdokibane Home gi thau puriba Govindas Konthau jamna hai Manipur da thokiba irang manungda lakhiba nongmai sing adu khongwat kadaba lising amarom tamak ngaire adumakpo lakhiba nongmai sing adudagi fagalakpa nongmai masingna yamna heli nongmai lising taru kul lakhiba gi manungda hojik phawbada fagalakpa ngamkibana lising taret samari kuntha taret ne Border के एरिया ओइबना मिरामदगी नोंमै क्यामरम पुसिल ए हाइना रिबसिंग असे असुंबो ओइगने सेंसस के मतंगदा गोविंदास कोथौ जमना हाई कुमजा 2023 के मे ओम द थोखिबा लाइबक्तिबो थौदो अदुना मरम ओइरेगा सेंसस निक्तिना तौबा यारोय हाइबसे वकल ताबगा लोइना पार्टी मनुंगदसु गवर्नमेंट के लेवल दसु काना नैनाजरी 2001 के सेंसस दा सुप्रीम कोर्ट यौखिबा अदुगुमना हदके असिदा यहोंदनबा करी तौबा यागदगे हाइबा यंगसनगने Illegal immigrants sing khadopagi matangda mahana hai hana committee ama semduna thabak horurabani adubu thokiba irang aduna maram oraga mapung ipa phakide haujikti center nasu mateng yana fangi biometric lawba ngamkai paring da security thamba mobile check post sing hangdokpa flag march chatpa amasung patrolling na singba chatpa insurgency drug amasung illegal immigrants sing sangandana ba honari malemgi drug cartel sing manungda Manipur su maming yawi Drug Tifari aduga kingpin de fabangam de Pananaba Yanukana Honari IDB singing matang da paladuna mana hai Makoibu mayumda hanjan hanbadal nga kakta de intopasum loy Mayam puna thazaba hanjan hanaba honaminagada bane Makoida excretia compensation cash assistance relief supply housing construction livelihood training singba pangan kre Hena mateng pananaba honakigani Congress ki lusingba ke megasanana lakiba nongmai lokot pangamdabagi Census thaintana bagi wapam mitop miansa IDP singi matang da wapam kaya marum phongdokhi Iran da landaba numit ini khakta US dan lupa billion sawanga tara mga sading toukhre Donald Trump administration na Iran da landaba da ahan bagi numit ini khakta lupa billion sawanga tara mga sading tauki hariba senpam ase missile drone amadi bomb singbada sinakibani Lanmi Singh Hondo onzen tawbagi matangdadi senfam asida yaudri haina Washington Post ki report amana phongdorakle report asina hai Iran da landabagi thawong asida
Sel ka hena sangmana maram orega US Congress ki member kharana lan lepaning bagi wapam pondok naraklay Trump administration na di handaki lan asida Amerika gi apabukulay kaya maram sinabana yamlaba senpam ama arembada mangzare haiba wapam asi yaningda bufongdoki Pentagon ki chief spokesperson Sean Parlin na Washington Post ta hai hauji Defense Department ta lan ga mari leinana awatpa amata laite Iran ga soknari balan asi makatana dumak soknaba tarabasu Defense Department ta thodokna khudong chadaba amata mayok naroi hairi February 25 da US amasung Israel na Iran da attack sathaba hek hokibaga lonena apabamakal gi air defense interceptor amadi Tomahawk cruise missile na singba masing khalnara si na khrei Lana sibu mapung oina yengsileba US Central Command gi report matung inna hauji phawbada apabamakal gi khulai lising ani hena sinaduna Iran gi maru oiba mapam lising manga rom henbada attack sathakre hairi lan gi pibam lusilakpana maram orega Trump administration na sayola sigi manungda supplementary defense budget ama Congress ta pukan abatarang tauri dollar billion kya marum gi oiba budget adu Congress na ayaba pirabade atenba matamgi manungda lan ngamdana Iran gi mapam ayamba mapung panamang taan bangamlagani hainasu US Central Command gi report amphongdokli adum onamak Democrat singi makedagidi atuba matamda lan lepaning bagi apamba leiba maramna supplementary defense budget ado pass tawhandana ba angamba thak tawhana gadauri hauji phawbagi oina Iran gi soknari balan ase kayam kuina sathagadagi haiba sabsana khangba ngamdri mamang sayolda President Trump na phongdokibagi matung inadi yandrabada tha amarom lan soknaraba yai hairi US ki Defense Secretary Pat Hegseth na phongdokibagi matung inna afaba makalgi laser guided bomb senadana Iran gi nuclear facility amadi atai maru oiba military ga mari lenaba mafam punamak atuba matamda amang ata tolagani pandamasi phangnaba Pentagon na South Korea da thamlamba terminal high altitude area defense system laga Middle East tamna pusan khre hairi Bapta award phanglakraba bung film gi actor Gugun Kipgen bu amoko gi president na asamba kudol piduna taramna Ukhruldagi Malam gi lemjaningai oiraba filmmaker Lakshmi Priya Devina direction piba aduga Excel Entertainment puthokpa film gi bapta award phanglakraba Manipur film bungi actor Gugun Kipgen amadi magi imung manung gi miyoi sing yauna chaliba March ki tang 2026 ki nungtil pung manga makai taba matamda laiba asigi capital oriba Delhi gi Basan Kunja Promenade PVR Cinema Hall mamangda All Manipur United Club Organization amukogi president ki thawpuriba Sanjoy Shorakhaibam na amukogi mahut senduna Assam lenyan amadi momento kudol tamduna taramna Toukhre haina amukogi secretary publicity na press ta thadrok paserol amana haide